Manipur ki laifamlen singi manungda ama oiriba kongba maru laifamlenda sajibu noma panba chairaba matung marini panba thangja nimitagi kaduna mangani panba nomaijing nimitta miyamna khurumgadauba salairal sidaba kongba maru laifamlengi lambi paring lebak miyamna chatpa nungaina ba kongba maru lai thobugi makhada apunba Mitai Irup Yumnam Khunawna Sporting Association Kongba Maru SAK SYDC SCY GSC YPC amadi khu yoga punna khosamnaraga semjinkhre haribe lambi semba asida apunba Mitai Irup ki General Secretary A Nakham Maitaina Kundrapung Kendra MLA TS Lokesona JCB Tharaktuna lambi semba asida achauba mateng pangbirakli Laklibe tang taramapal numaijing nimit asidasu committee semduna leibak miyamna lakpada pothapam atai hiram kaya semnanaba asina chingba thabak paikhatkani inat lining amadi laifamlen ching asibu ngak senba mathau tarakle maramaduna leibak miyamgi damak aikhoi khusamnaraga paikhatfam thopasing paikhatnanaba soidana saruk yabinaba miyamde appeal tarakle Kongba marugi mafam kaya da pak sana u kaya yanthatuna mai thadokuna manghan takhaliba kaya media gi mihut yawa team aduna thengnarakhi mafam asi lengakna umang kokthokpa thingnanaba laukriba waref aremba tare forest department ki thabaksing lebak miyam gi oiraktre haibada aranba oiroidori Kongba marugi akoiba chingasi ningthau darbarna piramba masak adusu oihaudre sing oirabasu upambi haudraba Laibunga pangkap oire haina phongdoki India ki parliament ngasi budget session ge ani suba saruk pangthokpa hokre haribe session asida punna sitting taratare laiduna mathang tha april ki tang taruk phaba mipam pangthokadawri tha amagi matung nasidagi hauriba session asigi mangoinana ingna chingna amadi asu engam yaudana session pangthokpa ngamnana ba ngarang rajya sabha gi chairman Jagdeep Dhankarna mayai tangbal lauduna political party singi oiba mifam masu New Delhi da pangthokki haribe mifam aduda rajya sabha gi deputy chairman Harivansh House की लुसिंगबा पीयूष गोयल असम गण परिषद की वीरेंद्र प्रसाद बैश्या समाजवादी पार्टी के रामगोपाल यादव CPI की बिनोय बिश्वाम भारत राष्ट्रीय समिति के डॉक्टर के केशव राव अमदी शिवसेना उद्धव बालासाहेब ठाकरे पार्टी के संजय राउत नचिंबा मियोय कयाना सरुक याखिबनी Mutum Phibau Praja Singi Lifeline Uriba Mutum Phibau Dage Lakshmi Bazar Fawgi Lambi Asi Semba Horam Laga Makhatana Sembidana Ladiba Asi Athuba Matam da Sembinaba Pale Belengak Amadi Wangoi Kendruge Amilagi Pukning Singsilakli Haribe Lambi Asina Lamdam Asomgi Ladiba Praja Singh Maru Aina Mahitamba Chatliba Mahirui Singh Numit Kudingi Chara Phonabagi Damakta Chatliba Miyoi Singi Oina Amata Ngairba Lambi Amani Mapi Mapa Pandaba Lamdam Amagum Semba Khara Horam Laga Leptuna laikriba asi athuba matamda loisinbiyu karigumba athuba matamda lambi asi semba loisinbidrabadi makhal makha kayagi khongjang chatharagani hairi Manipuri Youth Front of Assam MYFNS Sindana Manipuri Lolbo Assam Lenga ke Associate Officer Lon Ohenbiyu haibagi pandamda makeup thoklasi ekoi haiba kholau boduna ngarang kasa district ke Chandrapur leba Manipur ki puwari ga sagona raklaba mafam amasu oiriba Manipur levi semkiba mafamda hekatleka tamlaba matung kaisam vidyapatina salai teret ki firal singkhatuna namthakhrei namthabagi thoramga mari lenana mefagi president thangjam projena haikibada Aikoi Assam da Manipuri Lolbo Assam Lenga ki Associate Officer Lol Ehenba Madi Assam gi Phangpham Thokpa Democratic Right PBU haiba pandam galoina nangasi Chandrapur Ranipur Palarvon Paga Manipur Part 1 Mitai Pangal Khunjau Ozan Tarapur Lesangkhong Amadi Moragangda Khongsat asi chatlaba matung makha chathakani haiki khongsat aduda maifagi Chief Advisor Seram Herazit VP Tampang Mayum Rehanuddin Secretary General Tampang Mayum Salawuddin Joint Secretary Wahengbam Suren Maifagi Member Abadi Mairapaibi Ima Singin Hut Kaya Susaruk Yaki